Ngashi numidawaram phongkiba tongan Manipuri siphongsing amasum thokiba thawdo wathoksingi maroibi ipausing myamda thamjagi hanbada paujal pausidigi lakusaraga misam amasum security personnel the khut tharaklabadi khutak thangani IDP taraga humdoi mangkibada taruk thiba phangdri IK muiba militants in the Misamiam amadi security personnel in the Kutaduna sing Naraglabadi Madugi Pakum Sapsan Manipur Police Samadi Central Force Kimakadigi Kut Hangani Haina IGP Ops IK Mivana Fundokrik IG Administration Kazen Tamadi IGP Intelligence Kabib Yauna Manipur Police Headquarter and a Sinuktil Pangto Kiba Pawmi Pamada Muiban Hai Ngaranungtil Punganiga Makhairam Taba Matamna Zeribam District Boro Bekra Police Station Amadi Zakura Doda Labor CRPF posta climatic sana pipe militants in a kut tarakwadegi CRPF ki makadigi suhanduna minute nifugumangarom no make up nakre. Taudo ki matungda am militant tara makoin season Mukusukulaiga konana forgot pungamkre. Boro Bekra police station atamnan etek satrakpa ngarangi to tarag anirksure. Atopama Pamsindana kuntraga maturak suki bagaloyana Zeribamgi akoi with the yum humdraga mapalom Mai Thaduna among at a tokre. No may come Nabagi Taudo ki Matunda, State Police, CRPF Amadi, Assam Rifles ki Kangbuna Ti Humbagi Tabaksa Tabada, Ahal Aniki Asivaksang Pamangamkre, Militant Singadugi Asivaksang Taraga Loinana, AK Ahum, SLR Mari, Insas Ani, RPG Ama, Pam Action Gun Ama, BP Helmet Amadi, Magazine Sing Fogapanki. Kutonabigi Taudo the CRPF ki Constable Sanjeev Kumar Nomaina Panduna Silchar Medical College ta Makata Balaying Satari. Makani Gimarakta Akan Mamong Nomai Kap Nabigi Taudo da Boro Bekra Police Station Labor IDP Civilian Taragum de Manki Bigi Manunda Mie Ohum Gokal Kuldagi Police Amadi Assam Rifles na rescue Tobangam Crack Loidana Makata na Ti Humbigi Tabak Tawda IDP civilian Anigi Asibak Sang Pangmagaloidana Makoi Ani Edu Maibam Keso say Humdraga Mang Amadi Laisram Barel say Humfugamotikoba Madupur the Gin have a Kangmangabagaloidana Makata na Anga Uhum Yauna civilian Taruk Tiba Pangdriba to Fangnaba Tibigi Tabak Satari Tokriba Taudo Duga Mari Lainana FIR Malakutuna Ti Humbigi Tabak Satari Misam Singbu Ngakuna Sapagata Mapam Sing that Lehenkre, Zeribam Kituan to one Mapam Singda, security personnel soon Akan by section Tarang Lakutuna, Palm the Pataudo Tokana Bohonari Haina, Pau Gimi from the Fondoki, Atop Pau Madana, Tampaki Mapam Sing the Punkunga Marie, sat down like Tokre. How Kibasaigi may a humdegi, Satarakliba, Irang Sigi Matung home appears Amadi Langak Pariba BJP Kangbuga Waris Hanavadagi, Matam Kara Ingla Lairaba Matung, Saiton that Mauna Ama Hatkre, House of Power Miat Aduga Mari Lana Excel Locotringa Serasida, Irang Sikanchilaka Mari Lana, Lamdam Sigi Indigenous Community or Rivatang Kulamadi, Mitation the Suawaba PDVC, no itabama depend of a Pungdotuna, the one to one Matampaki look Tarago Humdoina Nasinumidangi Pung Tarutagi, Haying Numidan Weram Puntaru Pauba. Tampaki Mapam Sing the total shutdown to Organina, look Taragum the Giwangang Oiriba, Sant Nahakam the Fungokre. International Peace and Social Advancement IPSA Office the Pangtokiba, Paugimi Pamadura, IPSA, Pandam, Akomlup, IPA, KSA, ERDO, Axel, Kanglamai, Kil, CLK, MIKL, SWA, Loyal Loop, Yauna Loop Taragum Doina, shutdown of Sikogani Hina Laptokibani. Zeribamda CRPF ki mamangda Kuki militants in the Misam Kaya Parabamatung Puna Bohona Badamai Tabi Taudoka Madi Lenana CRPF Singamunaki Taudo to the CRPF na Kuki militant Taragamatu Hatki Bagaloidana Akan but Landbugam Oiduna Lamda Madu Kundari Bamio sing Kawang Kangana questions Naki Asuktam Tirava Tataragani Fan Helaglava Iranga Siki Matanga Manipulangana Sapsava Tabamata Lakotavigi Mayukta Lup Taragom Deshina Ngashidigi Hayang Numidan when a punctor Pauba Total Shutdown Torogan Haina Santan Hakpam the Palmission to Fondokre Makasa Tarapoina Topapom IRB Postaki Kaptorakodigi Irang Hokre Taubal District Kangabok the Leva Home Suba IRB Santri Post Manungdi Kaptorak Panomai Maruna National Highway 102 Gilambi de Laku Maruti Car 800 Namada Panduna Paugokre Miam Irang Hork to Lambi Tanghai Tinkre Police Tagi Pangba Pau the IRB Santri Post Kaptorak Panomai Maruna Pan Medagi Soklaba Maruti Karadu Wangjing Texam Lekai Digi Sagol Sem Rohit Kuntragani Pan Kobom Magini
laibak phabadagi aso apan ya haudre adumainama nongoi maru aduna panba duda car adugi maningi mingshel kai khibaga loinana thauk tingki leiriba site nongoi maru ani phawdokhibagi mapam lekhi thawdo singa se pung 8:30 tararom tabra thokibani sagol sem ruina ma ki luinabi Vizilata amadi masani ga punna makhoi mari hospital da checkup sanaba lakpada laibak thiba thawdo si thokibani gari asida tongduna lakiba sagol sem ruhit ki loinabi Vizilata na haikibada ma ki masa checkup ki dama hospital sanaba mayum da lakhi gari asima ki mapurei ruhit na thawraga masa nupana maning da aduga maha ki masa nupina mamang na tonglakibani makhoi Makolama taki haidunu gari khamdunu yenglubada maningi mingshel kairambamadi maikhu karakhibani thawdo si mi sibi yawa thabakni maramaduna mari leinaba singna maralgi matungina thabak lokhatpiu amaromda press ta phama pawda ahum suba IRB battalion da duty tawdunu leiba D111 BSF ki jawana mana nomai sengbar soibidagi thokhibani haidi khudak ta khangabo amari wangjing ki tuan club singa mari panchayat ki thabu sing yauna miyam gi mifam pangthokre mifam aduna Waref kya lokhibaga loina Thawal disida memorandum amasu pishani krensu pawsida makhatari makhasa tharakpo ina topa pawmana MSF ki thawmi singna pochai mamal hena yolamba dukan kullom thongna singkre tangai phadana nongmara sangdabi yadraba polam singi mamal lengana lepada gi hengana yolamba dukan mapu singi mathak action lokhatlu haina Manipuri Students Federation MSF ki president Hizam Rosana phongdorakli Wapamasi kwa kaithil thanauzam laikai da leiba MSF ki office ta pangthokpa pawgi mipamama da phongdok laduna makna makha taradun hai hausik nongmada sangdaba yadraba tangai phadaba polam singi mamal ka hena wangkhalakwa thingnari masigi yenglaga MSF ki thawmi yangkhai rom na ngasi khoirambal ima kaithil gi koibada leiba Masajid Road Thangal Bazar Alu Gali Kasturi thong amadi Naga Mapal da leiba wholesale dukan singda akhanana drive amasa takre drive aduna lenga ki Consumers Affairs Food and Public Distribution Department na piba polam singi price list thelam da bagaloina price list adugi mayokta mamal hengana yolamba dukan kya thenaki mamal hengana pot yolamba dukan kullom MSF ki thawmi singna khudakta thongna silamki essential commodities ekiwangda thabak toriba dukandar natragana business men singi mathakta lenga ki mari leinaba sing action lakhatkadabani housing Manipur gi oidiba phiba masida mi samyam kham thengna wanaraba matamni nongmada sangdaba yadraba polam singi mamal hengana yuan baibi simyam gi supaka pakani maramaduna asiguma thawong si athuba matamda lepaga loinana makha na tawbi yaroi MSF na makha na tungan ba mafam kya dasu akan madrab sa thigani loinana Hiramasugi matang na Manipur gi minister amasung Cap NPD minister da memorandum amasu pishingani haina makhata na phongdokhi makhasa tharakpo ina topa pawmna kautruk senjam sirang kadangban phayengda bom yauna landa sa tharakre yum tararom mai thadoramre Imphal West District ki kautruk senjam sirang kadangban phayengna singba mafam singda ngarang numidang pung 8 wakhairom tabada Kuki narco terrorist na bom yauna afaba makhal gi khulai sing sizinaduna akan balanda sa tharakre Mitegi yum tararom su mai thadok lambaga loinana yum gi phaklang da Kuki len hainu si islamle press na phama pawra district asigi phumlau da su local met long range a bomb ama kapslakre rocket bomb adu kautruk singlom dagi kapthorak laga mapham adu dagi panglap laptana leidiba intervillage road taraga pokaiki bomb adu pokai bada thoidokpa aso apan yaukidi Kuki khulai pai bi singna satharaki akan balanda adu gi manungsana kangsup singkhong dagi betel harauthel khulamadi Nakuzang hai riba khul singa sigdagi bom yauna nongmai kya kapsilakpada miye uhum aso apanaki lamsang police station gi manungsanba maphamasida Kuki singna landarakpada soklaba miyoy sing adudi kamong maisnam lekai digi purisabam Devanand Saikunthraga Tret Asokpa Ravindro wabagai dagi elangbam pari Saikunga mari apokpa Isundar amadi kangsup singkhong dagi ningombam Romesh nongmai maruna panduna Rims Hospital pukhatuna lekanaki Devanand gi ngaksama madi oi thangba phaiganda bombas na panduna soki pari gi ye thangba phaigana madi Romesh kina tuan manangal gi sarukta nongmai maruna panmada gi sokpane hari Kuki militants nangara numidang pung mapan khra helakpa duwaida sathrakiba akan malanda aduda sakmai kendra gi phayeng kangsup kharang da maitegi yum tararum su mai thadok lambaga loinana yum gi phaklang sing aduda Kuki len haina tharam su tanaki Mai sakpagi pawdu pangbada Manipur Fire Service ki kangmuna sangshinduna kanana bohanaki atoba pawmana
Tha taraga nipan suraba irang loisinba ngamdaba haibasi lenga asi matik chadre takpani Maheshwar. Tha taraga nipan suraba Manipurgi irang loisinba ngamdaba haibasi BJP no loisingba state lenga asi matik chadre takpani haina Republican Party of India Athawaligi National Secretary Masa2gi Thoudang phongdokre. Wafam asi RPIA gi maruaiba executive member state ki thaupuba sing yauna pasigi losing kana saruk yaduna Manipurda haujik thoklibi irang asiga mari reinana New Delhi gi sabdajang rota pangthokiba pawgi mipam amada phongdokibani mipam adura Masa2gi Thoudang na makhatana hai sai amaga makhai hena tholaklaba Manipur irang asing asi fawba losinba ngamdriba si Manipur gi lenga asi chalaiba ngamdre takmani matam khara lepduraga handak khanghauduna amuk horakliba sida sahi nauriba nupi ama lau kumlingaida nongmaina kaptuna hatkiba amadi Manipur gi yellow furu odiba naga gi miyo emabu samana bamong lau kumlingaida nongmai kapsinduna suon kiba sugumba kaya asina Manipur gi irang asi kanglup ani gi merta thokpa irang ni habi yaroi masimang irang asi horakpadagi lauduna lakpani irang asi gi matangda Manipur leiriba lenga amadi opposition party animakna wafam amata haidana laklaga handak pangthokadoriba parliament mifamda magi party gi khudongchaba yenglaga launaraklagani asengba asuma puthokpa amadi irang asigi horakphamdigi hauna khanaduna asum aran thidolaga irang asigi warration praknaba honabigi mohta masagi kanaba yengduna amadi party gi politics sanaduna parliament mifamda puthokadab oirabadi pukhatrabasu samane Thangai singna irang asi lusinana ba waroisin ama purangna ba India pumbada leiriba miyam amade party khudimangna puna hotnaminasi madu natrabadi Manipur si soidna mangkhragani haina ngarang pangthokiba pawgi mifam amada makhatana phongdoki Kangla pawdugi topa paw mana Kuki taba mafamda CRPF leitana ba lapthokre ngarang jiribam da CRPF na Kuki militant singa khut thokna ba Kuki khulai paiba taraga matu sigraba matung asi KSO General Headquarter amadi Zaumi Student Federation ki Publicity Department na tuan khuyek pi duna jaribam da leiriba CRPF ki camp sing khudak tagi satkinaba akanba notice ama thokre notice asina haidibadi karigumba camp thadokdaba tarabadi masa masagi Thoudang ni makoina jari da tawkiba du lale haijagadabani makoina Kuki community da tawkiba du yamna haksina lawi haina notice asina haidi Amaramna Zaumi Student Federation ki sirol su KSO ki notice asiga manana haibari ngarang jiribamna Kuki na taraga matui hatki thaudo odudagi CRPF social boycott tawre ngarang ki thaudo oduna CRPF ki DIG ops adu mitaini mak athubada atopa state thadokho thaudo osidagi hena neutrality leiba force asida thajaba mangle heba Zaumi ki sirol asina su haidi Kanglai paki mairadana sumna phongni maramadi Kuki militants na jiribam mongbung khulda bom amadi numai kapsinduna ngasi su landa silakre jiribam district ki tuan ba maitai khul singda Kuki amadi mar militants singna thengthang kyarak numai madi bom kapsilaktuna landa silakpu ki matungda ngasi su nungthil pung 3 minute tararom tarakpa matamda maramadi Kuki kulai paibe singda jiribam gi mongbung khulda bom amadi numai kapsinduna landa silakre haidi Pausi asina jiribam dagi phangba pawgi matung inadi yarol pokpi gi markhul Kuki amadi markhul ai paibe sing sangsilakhi baga loinana ahan boina bom ama kapsinduna landas lakhi masigi matung nongmai round kya kapsinduna landas lakhi madura khulngak liba khunja sing amadi CRPF singna khut handuna maike animakta nungthulpung aniga makhai henba phawba kutonaki haujik phawbi goinadi aso apan yawgi paw phangba leithri Nakalamaromda Kuki kulai paibe singna tampaki tuan mafam singda bom amadi numai kapsilaktuna landas lakpa leptri ngarang numidang su Imphal West District Bishnupur amadi Jaribam District ki tuan mafam singda landas lakraba matungda Imphal East District ki manungsana lamlai kendra gi Yangpokpi Police Station na konba Thamnapokpi Sanasabi da ngasi ayuksu Kuki kulai paibe singna bom amadi numai kapsinduna amuhana landas lakre haidi Ngase pung nipan ga makhairam tarakpa matamda Kuki kulai paibe singna Thamnapokpi uyok singdagi thangnana leidiba maitai khulda bom amadi nomai kapsinduna landas lakhi madura khulngak liba singa madi mafam madura leidiba security force singna su handuna nomai kapki ayuk pung tararam tarakpa matam phawbada Kuki militant singna nomai kapsilakhi hauji khunja sing section lainari hairi hansu pausta pali atopa pawmana Chief Minister Berena Manipur ki praja miyambu sasan gumna uravra sujata Manipur ki praja miyam asi Chief Minister Nongthombam Berena sasan gumna uravra athuba matamda pakhum PPU haini imagi maira ki convener T Sujata na phongthokre
ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯦꯖꯣꯔ ꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯨꯖꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯂꯩꯉꯥꯛꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯣꯏꯗꯧꯕ ꯂꯩꯔꯕꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯁꯥ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯉꯥꯛꯆꯔꯣ, ꯂꯩꯉꯥꯛꯅꯗꯤ ꯉꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯅꯥꯈꯩ ꯁꯪꯕꯤꯔꯣ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯍꯤꯡꯒꯗꯧꯔꯤꯕ꯭ꯔꯥ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 8 ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯇꯨꯡꯗ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ CRPF ꯑꯃꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯅꯤ ꯑꯃꯗꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯌꯥꯎꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 9 ꯑꯗꯨꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯁꯨꯖꯇꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ CRPFꯀ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯕꯥꯂꯤꯒꯤ ꯍꯥꯃꯦꯡ ꯑꯣꯏꯍꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯜꯂꯤꯗ ꯆꯠꯂꯤꯕ ꯇꯤꯝꯁꯤꯡ ꯑꯗꯨ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯗꯨꯅ ꯃꯅꯤꯄꯨꯔ ꯍꯟꯕꯤꯔꯛꯎ꯫ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯁꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯔꯚꯤꯁ ꯇꯧꯗꯕ ꯊꯤꯗꯅ ꯆꯤꯡꯈꯣꯡ-ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯂꯛꯇꯕꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯆꯩꯔꯛꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯨꯀꯤ MLA ꯇꯔꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ MLA ꯇꯔꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯤꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯣꯗꯥꯎꯟ ꯀꯌꯥꯗ ꯄꯣꯠꯆꯩ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯦꯟꯅ ꯌꯣꯜꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯅꯤꯅ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯗꯛꯄ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 9 ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯈꯨꯠꯁꯤꯟꯅꯒꯗꯕꯅꯤ꯫ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯖꯀꯨꯔꯥꯗꯣꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯉꯥꯡ 3ꯒꯤ ꯅꯨꯄꯤ 3 ꯄꯨꯟꯅ ꯃꯤꯑꯣꯏ 9 ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯖꯦꯔꯤ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯇꯛꯁꯤꯜꯂꯛꯂꯤ꯫